mayambu ahan namaktada ikok nonna taramna okchari akhone ngasi su amuk purag laksari akhone thajarak warida matamgi isel tarama thorak suba tangkak ngasi ki tangka asidana wari asina kari bhaining liba kari oiba haibadasu mayam punamangna wari sitaraga mukhangwina rasi hojik tabirasi matamgi isel tarama thorak suba tangkak Suresh amadi magi mamanaba niduna solaga tahawde tabada memthoiga magi mamanabi adugadi lepam khangdre pakhatpana pasapu maswai laukre nihaktang di makhoi ani munna munna yengne aduga ningam daba nungai taba kayamana kabna memthoina binandada ngangli zairi aduga binandagi masada su pop thari nakhoi di minate nakhoi di sane pelabra mana khutong thiba awaba taraga nakhoi nungai rabra hallo se aibu su hallo asumna haduna binandagi makhut paduna aibu hallo haduna yale binandasu memthoina adumna kablaga mangonda ngang basai bakayama tawbuduna masu ningam laktre nungai raktre mana mamana basingda haibadi chumna khak chaina khara phol haibane adubu asumna khudong thiba takini haibadi masu khangonate memthoi gi mataw dubi yalaga binandana tamna khumme memthoi ai lale ai da asumna tawgini haibasu hana wakal oirude ai ga biglaba wakal asina asiga mathawdo ase thokre nang ibung tadi ngakpiyo adumna binandasu nungai taba kayaduna memthoi da hajari memthoi di pendaba ningam daba kayaduna binandada hanjin ngangle masibu lalle haraga hektum yagadra nakoi kanamata mafum chitigi chen biyaro chen gi harab chen ko adubu nakoi na ibu halamo aibu halam drabadi nakoi kanamata chat biyaro haduna memthoi hojikti phamtharaga kanna hauna kaple mama nabina mab theme mama nabi dusu sauning manungai taba kayaduna binandaba sairi ngangle aduga magi mar mapangsin dasu sairi khon phaw thiri binandaga lakminaba magi marup sing adudi makoina kabliba adumna tingthaliba sing aduda thoidona hena wakhan changba natte makoidi hojikti pakripna lepham khangdabane mapum aduda makoina yamna kuina leithabu su pamde makoina binandada haire itaw nambu kedorage puraprup jila haibane ekhoise khudong thiba tabadi soidrabane nangbula okedorage binandasu mamanaba sing aduna adumna toina haiba kayama tawbada masu wakhalamadi khalle aduga amaksu memthoi amadi magi mamanabigi mataw adubu yengba ngamde binanda mikuptu phawba karimata haide karimata khumde tuminna sum lebraga leiri nyaktangi matungdagidi memthoi amadi magi mamanabi dusu Suresh khona solaga taribatuda yamna thuna senki makhoina senki matamdasu binanda koi tuminna sum lehore ngaktangi matungda makhoigi marup amana binanda da haire itaw karino torsibo ekhuna chachi haibasu yadre aduga karigino nangna lon thokta mutti gumdana tumile abga leiriba ngasi ekhuna laklibase lanphamne mafam sida ekhoi tarai lebi yabanate karino nangna pamse mukta hayo nangna pamado ekhoi tawge mama nabagi wadu tabada binandana amuk tamna khumme itaw ngasi toriba thodokse ai yamani ngamlaktre asumna thokane habadi aisu khaludabane aise wakal tenba haibadune ngasi gi thodok sina maram oraga aigi pusida ningam daba kayamade asum pharogane itaw ai wamad haige nakoi mukti yabi gadra wahaido harak matamda mamanabduna hange kari wano hayo masida natrabasu ekhoi kadai dana muchache aduga sanase binandana kumme asida sanagada borini itaw solba makoi singase ekhoina amukta hospital da pusi adu natrabadi makoi gi pusi ese lama khangda mangki batare ai makoi gi pusi bu kan ba pame wahai do harakpada mama nabduna ngangle karino itaw namu ngawrabo ekhoina kamdona makoi bu pugani kari gu mapu batarabasu ekoi bu sudana phakini adu yaro itaw ekoi hojimok mafam si thatolaga yamna thuna chen batai lao ekoi chalisi haibani binanda lama khumme itaw ekoi chen ba yaroi ekoi se miyoi bane miyoi ba mo oiba tarabadi minusi kharadi ekoi ju phafum thoktabra hojik mokoi gi mateng pangsi ekoi ne kari gu malor patarabasu memthoi amadi magi mamanabina sakhi oigani aduga mokoi ne sutana pau pibadagi ekoi ba phagani aduna thodok sidi
ꯑꯩꯅ ꯁꯤꯟꯕꯗꯒꯤ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯣꯏꯔꯨꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯁꯤꯡ ꯑꯁꯦ ꯉꯥꯛꯄꯤꯅꯕ ꯇꯧꯕ ꯇꯥꯕꯅꯤ ꯂꯥꯛꯑꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯁꯤ ꯏꯇꯥꯎ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯗꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯝꯕꯔ 1ꯗ ꯂꯣꯠꯄ ꯇꯥꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯣꯠꯂꯕꯗꯤ ꯍꯌꯦꯡ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯄꯩꯁꯥꯅ ꯑꯣꯏꯔꯕꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯣꯠꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟ ꯑꯀꯟꯕ ꯆꯩꯔꯥꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯐꯪꯕ ꯌꯥꯏ ꯑꯗꯨꯅ ꯏꯇꯥꯎ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯂꯣꯠꯅꯕ ꯇꯧꯁꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯉꯥꯏꯈꯣ ꯅꯈꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯗꯣ ꯄꯨꯟꯅ ꯁꯣꯏꯔꯦ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯃꯦꯝꯊꯣꯏ ꯐꯥꯕ ꯂꯥꯛꯄꯅꯤ ꯃꯦꯝꯊꯣꯏꯕꯨ ꯆꯦꯟꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯊꯧꯗꯣꯛꯁꯤꯗ ꯌꯥꯒꯗꯕ ꯑꯃꯗꯤ ꯂꯩꯔꯦ ꯃꯦꯝꯊꯣꯏꯁꯦ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯁꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯁꯣꯛꯄꯜꯂꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯊꯣꯛꯄꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯦꯝꯊꯣꯏ ꯃꯨꯟꯅꯕꯗ ꯃꯥꯒꯤ ꯋꯥꯍꯧꯗꯒꯤ ꯈꯟꯅ ꯆꯩꯅꯕ ꯀꯌꯥ ꯑꯃ ꯊꯣꯛꯄꯗꯒꯤ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯒꯗꯕꯅꯤ ꯃꯦꯝꯊꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯦꯟꯕ ꯇꯥꯔꯕꯗꯤ ꯃꯥꯅꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯊꯤꯟꯊꯕ ꯌꯥꯗꯦ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯦꯝꯊꯣꯏꯕꯨ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯆꯠꯀꯗꯕꯅꯤ ꯕꯤꯅꯟꯗꯅ ꯈꯨꯝꯃꯦ ꯑꯗꯨꯒ ꯁꯣꯠꯂꯒ ꯇꯥꯍꯧꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯀꯝꯗꯧꯕ ꯀꯔꯤꯒꯨꯝꯕ ꯐꯠꯇꯅꯨꯡꯗ ꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯆꯩꯊꯦꯡ ꯀꯌꯥ ꯑꯃꯗꯤ ꯂꯥꯛꯀꯅꯤ ꯃꯃꯥꯟꯅꯕꯗꯨꯅ ꯈꯨꯝꯃꯦ ꯏꯇꯥꯎ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯊꯣꯛꯇꯦ ꯃꯁꯤꯗꯤ ꯂꯥꯟꯐꯝꯅꯤ ꯂꯥꯟꯐꯝ ꯑꯃ ꯆꯪꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥ ꯑꯅꯥ ꯈꯔ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯅꯨꯄꯤꯕꯨ ꯃꯥꯅ ꯃꯨꯜꯂꯕꯅꯤꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯥꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯃꯦꯝꯊꯣꯏ ꯐꯥꯗꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯅ ꯅꯪꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯕꯛꯅꯤ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯤꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯧꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯃꯦꯝꯊꯣꯏ ꯆꯦꯟꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯈꯨꯝꯃꯨꯅꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯅꯦꯛꯂꯤꯕꯁꯤꯕꯨ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯌꯥꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯕꯤꯅꯟꯗꯗ ꯑꯀꯟ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯗꯒꯤ ꯕꯤꯅꯟꯗꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯍꯣꯡꯂꯛꯂꯦ ꯕꯤꯅꯟꯗꯅ ꯑꯃ ꯈꯨꯝꯃꯦ ꯆꯨꯝꯃꯤ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯃꯦꯝꯊꯣꯏ ꯆꯦꯟꯕ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯌꯦꯠꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯆꯤꯡꯅꯔꯤꯕꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯦꯝꯊꯣꯏ ꯐꯥꯔꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯝꯗꯧꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯦ ꯑꯁ ꯌꯥꯔꯦꯕ ꯏꯇꯥꯎ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯀꯣꯏꯊꯣꯛ ꯉꯥꯜꯂꯒꯅꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯂꯥꯟꯐꯝꯅꯤ ꯇꯧꯁꯤ ꯍꯥꯏꯔꯕꯗꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯃꯦꯝꯊꯣꯏ ꯐꯥꯈ꯭ꯔꯁꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯦ ꯑꯗꯨꯒ ꯆꯤꯡꯖꯥꯔꯣꯝꯗ ꯁꯨꯔꯦꯁ ꯈꯣꯏꯅ ꯁꯣꯠꯂꯒ ꯇꯥꯔꯤꯕꯗꯨꯗ ꯌꯥꯝꯅ ꯊꯨꯅꯃꯛ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯀꯅꯥꯕꯨ ꯀꯧꯔꯨꯅꯤ ꯀꯅꯥꯕꯨ ꯂꯧꯈꯠꯂꯨꯅꯤ ꯁꯨꯔꯦꯁꯁꯨ ꯃꯀꯣꯛ ꯑꯗꯨꯗꯤ ꯐꯅꯌꯥꯝꯅ ꯁꯣꯛꯏ ꯑꯗꯨꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯐꯅꯌꯥꯝꯅ ꯁꯣꯛꯂꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯨꯃꯤꯟꯅ ꯑꯁꯤꯕꯒꯨꯝ ꯇꯥꯔꯛ ꯂꯩꯔꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ ꯃꯦꯝꯊꯣꯏꯒ ꯃꯃꯥꯟꯅꯕꯤꯒꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯟꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯈꯣꯏꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯤꯕ ꯂꯥꯎꯔꯤꯕꯗꯨꯗꯤ ꯆꯤꯡꯖꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯥꯛꯇꯕꯅ ꯀꯅꯥꯅꯁꯨ ꯇꯥꯔꯝꯗꯦ ꯑꯗꯨꯕꯨ ꯇꯥꯗꯕ ꯇꯥꯔꯕꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯅꯗꯤ ꯃꯈꯣꯏꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕꯗ ꯆꯤꯡꯃꯥꯏ ꯑꯗꯨ ꯃꯊꯟꯅ ꯈꯣꯟꯊꯥꯡꯖꯩꯔꯤ ꯃꯦꯝꯊꯣꯏꯅ ꯁꯨꯔꯦꯁꯄꯨ ꯇꯞꯅ ꯀꯣꯟꯈꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯇꯤꯡꯊꯥ ꯀꯞꯂꯤ ꯃꯦꯝꯊꯣꯏꯒꯤ ꯃꯆꯤꯟꯗꯒꯤꯁꯨ ꯆꯣꯏꯔꯣꯟ ꯀꯌꯥ ꯑꯃ ꯂꯣꯜꯂꯤ ꯇꯥꯃꯣ ꯁꯨꯔꯦꯁ ꯑꯁꯨꯝꯅ ꯊꯣꯛꯅꯕ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯤꯕꯁꯦ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯅꯕ꯭ꯔꯥ ꯑꯩ ꯂꯥꯜꯂꯦ ꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏ ꯀꯞꯂꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯂꯦꯡꯍꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯄꯥꯝꯕꯩ ꯄꯨꯊꯣꯛꯀꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯀꯨꯏꯅ ꯂꯩꯇꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯄꯅ
ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯀꯨꯝꯊꯔꯒ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯦꯝꯊꯣꯏꯕꯨ ꯐꯥꯔꯒ ꯒꯥꯔꯤ ꯃꯊꯛꯇ ꯍꯥꯞꯀꯠꯂꯝꯃꯦ ꯃꯦꯝꯊꯣꯏ ꯐꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯗꯤ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯈꯣꯏ ꯐꯠꯇꯕ ꯁꯥ ꯉꯥꯛꯇꯅꯤ ꯃꯤꯕꯨꯁꯨ ꯍꯥꯠꯄ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯤꯕꯨ ꯐꯥꯕ ꯇꯧꯒꯅꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅꯗꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯦꯝꯊꯣꯏꯁꯨ ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯇꯥꯃꯣ ꯁꯨꯔꯦꯁ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯔꯤ ꯃꯥꯅ ꯐꯅ ꯀꯟꯅ ꯂꯥꯎꯖꯕꯅꯤ ꯁꯨꯔꯦꯁ ꯑꯃꯗꯤ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯅꯗꯤ ꯀꯔꯤꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯈꯤꯕꯅ ꯃꯦꯝꯊꯣꯏꯕꯨ ꯐꯥꯔꯒ ꯌꯥꯝꯅ ꯊꯨꯅꯃꯛ ꯒꯥꯔꯤ ꯊꯧꯈꯤ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯀꯔꯤ ꯎꯄꯥꯏ ꯇꯧꯅꯤ ꯃꯈꯣꯡꯅ ꯐꯅ ꯌꯥꯝꯅ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯀꯅꯥꯗꯕꯨ ꯋꯥꯀꯠꯀꯅꯤ ꯀꯅꯥꯗꯕꯨ ꯄꯥꯎ ꯄꯤꯒꯅꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯁꯣꯠꯂꯒ ꯇꯥꯔꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯃꯦꯝꯊꯣꯏ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯀꯔꯤꯅꯣ ꯃꯃꯥꯟꯅꯕꯤꯗꯨꯅ ꯇꯧꯒꯗꯕ ꯀꯔꯤ ꯎꯄꯥꯏ ꯄꯨꯊꯣꯛꯀꯅꯤ ꯀꯔꯤ ꯄꯥꯝꯕꯩ ꯊꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯋꯥꯔꯤꯁꯨ ꯃꯇꯝ ꯊꯦꯡꯅ ꯊꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯤꯅꯠ ꯌꯥꯝꯅ ꯁꯥꯡꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ